खुरुमजरी नॉर्थ विंडोना संदोक्चरिगा न्यूज़ एनालिसिस में ताबिरी बखंदमपु अहान मकदा शहुन नुरिला रामुचरी ngasi imphal phongkiba maruba pauches sinda kari karama maruba headline sing yauribage hadu thina nena bagidamata ekoi studio se lengsin ina lejiri bokage expert panelist si yam tan sakjage mingwen panjarabda oza sabapom goal political activist oja ahan makada taramachuri Akajerja, ozangasi ke analysis asi makha chakra poina han headlines ko chakre sangai festival ki mayokta kongjung junction bada mi sokle ani fazin kre lamdamas khoi ki IG thamthing masamak na protesters sing da chakra ki bathong yani da ba kondora mi ozangana asi khoi ki sangai ngasi ki hamasi dagi hogadori ba khoi ki sangai festival asi pangkop yaroi haina boycott to ki baga loina na marang junction ki ba khoi ki maintaining wa habitare khoi habda Contribute the something kiba protest asi da koi gi irang koi gi festival sing mayuk ta kung mayuk ta koi protesters singa mayuk ko koi gi mukna bada nioi kya supa da na tala koi ko mi thomi ani ke phajal laga athe mada di thadorak pagi paudi lai re oza lakchaning we wafam di oza masida akan bada koi gi miyam ne yaning di haina changchali ba khongjang asi da pangthok ka dori ba sangai festival asi kadai fawba mai pa ka dori ba no hai ba sin oza swai da kamai thamba ya oza खबरना पुरबा यामना मरुओइबा मयाम सिंगी मरता ngasiगी ओइना ख्वाइदिगी मरुओइबा नि लिरिनना पुखलकलिबसे दा हानमक नॉर्थ ईस्ट विंडो गी न्यूज़ एनालिसिस की व्यूअर्स सिंग काइखुमनबा थमजरी याइफा पाउजिन पिजरी तसेंगना फेस्टिवल हाइबसी याम मरुओइबा पोट अमनि हाइबसी मालेंगी मियामना खंगी फेस्टिवल असी तंगाइ फदना तौदबा यादबा मागी सोशल कल्चरल अदुगा इकोनॉमिक वैल्यू मयाम याव पोट अमनि खंगी अदुबु सही अहुमगी मयादा अवाब फिबम दा लाकवा मणिपुर गुंबा अमदा हौजिक लैरिबा फिबम आईडीपी गी फिबम अदुगा मफम खुदिमक चथोक चनि यादना लैरिबा मतंग असिदा अखोइना मसि मतंग चाति हाइना मियामना लाउदना लाकपनि अमबु ओइरे उतुक वातुक तौदना अदुम फेस्टिवल जे तौबगी मवोंग दुनि अखोइना सिदा उरिबजे लिरिन अखोइ अदुम हारप येंखतपदा फेस्टिवल सिना करिगुंबा खरा इम्प्ली अखोइदा अकीबा खरा लै ममांगी हिस्ट्री दा खुदम ओइना हाइ मतम जम्मू कश्मीरी कन्फ्लिक्ट सिचुएशन थोक मतम दा दिवाली साउना सिंजनगिबगी वाथोक लैगी को अदगी खुदम ओइना अखोइगी इजराइल गी गाजा दा अखोइगी इजराइल अमे कनो की पैलेस्टाइन की केस तगा कनो को ईदुल फितर दिबा ईदुल आदा को मोय कोई को मदु सिनलगा मयाम जी हता कुपसन्नब कोसन्नब तौगिबगी अखोइदा वारी लैरी को इवन कर्डिस की कनो वाथोक कन्फ्लिक्ट सिचुएशन मनुंगदा अखोइना मनुंगदा फेस्टिवल सिंजनगा मियांग हिस्ट्री पोट हतक संगाई सिलगी गुड फेटा खल्लग मरु खल्लग तौनिबरा नत्रे हायरगना बजेट कोत्रा बजेट सिलेक्शन होते यार जिना खल्लग तौनी खल्लग तौनी अमुकसु याम हारी बसिंग सिदवा थोइबो प्रोग्राम तो इदु चोरापो येंगे सब्जेक्ट टू करेंगे मनिपुर खुंदा लेता मनिपुर खुंदा लेता मसेल याबु नमरा नमदे अदगागी ग्रुप ला सिंगा दिल्ली ला सिंगा ग्रुप मसा मसा खरे ग्रुप सेंनो माइ मकरी सेंगा हारी मकरी हपचल लका तसेंगना कोई सेंगना थादो एमपी थादो मसी यादवा तौम थोक्तेना हाइबा लैनी अदुगी मरक्तुदा सागी मयक सेंगना मकरी ग्रुप याउदे याना हाइरा कांदा डिवीजन की पोट अमा तपना साइकोलॉजिकली सागलको मान मसिगुम्बसि मपान थोन बाहाय मनुंगा लोइसनबा इलीगल इमिग्रेंट्स युमदांग बना कैना युमदांग फरीना तादबा चिनकुकी 1951 की मतुंगा लाकपा मरुई सिंगसी जियोपॉलिटिक्स इंडिया की प्रॉक्सी वार मनुंग चलली हायरगा मदुदा युमफम ओरकान मखोइ योखतपा अदुदा युमफम ओरकान मनिपुरसे मरिगी समसेट मकाई थुबाई ममान अरिबा सिविलाइजेशन सिगुम्बा मयामसी संगाई
gumba posak tawra kan siroi gi festival lambi da adum manipur thaba yada na singha gi waso hui khawba namjal laga lei justice phangdana masa masa si tawra kan da hairi ba amat tawi ba furup se aset vaina bagi posimai engla bo hona bagi mani yaudaba nati yam tawhi da ba thabu da miyam yaudana festival tawba hai mamangi nainaba anirabda hoida notice window gi news analysis ki kutha isamak suda anirab apin tawba khalli masigi munaba thinggi wali thangi amu potni ihan bada miyam festival gi tawgi hai bata raga di madugi mayok lep di mayok kan section miyam mapung oibalu sing wari sada wari apin amnan na tawrabani madu neglect tawgi ko aduga amu hayin dangai ra kan wari sada amna thoi da miyam tai ko sigum miyam si lawdaba nainari ba suggestion tawriba kholiba mayam sing asi pangang da ngangning ena ngang natti akhoi kariguma khara miyam gi goina malem gi satnariba khana nainaba discussion discourses seminar workshops adugi part ama oina matam mangna wakhanji khanna rakanda akoi suggestion pinari bini ko maramaduna handaki sangai se yamna matang sada ba haiba tare sangai festival se tasengna sangai gi phibam du maktada manipuri khunai se laihannaba sinbani na haige min sangai amna pathetic and miserable situation condition of sangai ji hingimni magi lokta ki sinking and floating national amagi park ki oiba kano ka helli bani phumdi pathari bani masinjak laihandri bani malem da amat ngai raba sangai ji manung magi oiba phajana protection pidri bani aduna sangai is in a very pathetic situation ko yamna फिबम अमदा लैबसे मसिमक संगाई की फिबम दो ताहन्नबा मणिपुरी की इंडिजिनस फुरुप मयाम से संगाई की मराई बक तानबा संगाई सीबदा कैबुलम जाऊ मुटपदा मणिपुर खुनाइसु मुटप यावग्रजर जनु गाना सिनबा संगाई की फेस्टिवल मानबगी कनो में यावरेबा अदुन यामना तौरिदबनी याम टेकल तौबा हाइगदबनी अदुन ममांग सो हाइगिदुनी टेम्पररी पीआर गवर्नमेंट नि पॉपुलर गवर्नमेंट अम लाकनाबा इंटरिम की प्रोसेस ता एडमिनिस्ट्रेशन तौगदबनी अदुगा सिचुएशन मागी तौहम थोप तौदनी लिरिन को यामना साउबा आईडीपी सिंगी इशू लैरी रीसेटलमेंट की इशू लैरी नेशनल हाईवे हांगबगी इशूज लैरी फार्मर मयांग की इशूज लैरी को अदुना पीस बिल्डिंग जी थमोय सेंगना गवर्नमेंट पीस की कनो कमिटी का जी सेमग्रबनी मदु यामा अखोगी डिरिलेक्शन हाइबा तारे थवाई यामनदबदगी मदु मांगहलिबनी मियामना लावरिबनी पीस कमिटी सेमबदा खंग आई स्वाइ नत्रगा मसा तादना सेमगनु मणिपुरदा लैरिबा पिकेरा सावेरा फुरुप मयांगी मिहुत अमममदी यावरगा पीस कमिटी दी यावगदबनी गाना मियामगी डिमांड गा लैरिबनी सिगी मयामजी तौरगा कमिटी दु मपांगन कंखलहलकांदा ग्रास रूट की पीस बिल्डिंग प्रोसेस ता कोक थाददना अदे हाईवे हांगदना आईडीपी जिंगी रीसेटलमेंट तौरगा प्रोटेक्शन पीदना तौगदबो मखोइना सोना फेस्टिवल सिलगा पैसा मयाम दुगिरा नत्रगा मोगी अरुणबे एजेंडा मयाम दुगिरा तौबगी वाहन टोक्सी लैबजिननी मियामना सरुक याबिगनु हाइदुना मतंग सादे हाइदुना लाक्लिबसे मरमदुना हौजिसु यामना मुन्ना खल्लकांदा याम तेंतकना यामना मागी नॉमिनेट ओइना ममिंगी ओइना करिगुम खरा तौगेना हायरगसु मदु मियामगी ओइबा अचौबा पाक्सना यानिंगबदु लाअबनिना मदुगी याना सनबगी कनो याम थुनि इनिशिएटिव लौनी ngmme हाइना तौबगी गवर्नेंस तो मदुदी डिक्टेटरशिप हाइजिनी को अदा ऑटोक्रेसी गा हारिजे अनार्की को मदुगी पोतुनी अदुना हौजिसु ngasi hauduine hairibani adum miyamgi oiba kana singarang tori film duna yengan adum changjalakini lawi security na kan yomaga festival na ba tawbugi wahan thok leiroi aduna
mamang su hai gi bado festival khulai wina si na roi da bani khudong chaba khara ka tang mioi khara ki section kari khudong chaba oina si na roi da bani hai ba tham gi ko madang oza mathang ase ko gi helas am ka kala ko chage sana ko nungbu thawoi ushitaba IGP action lokhat ka da bani utra sanglen oza masingarang ngam nungai ta bhai batare ko gi Rajya Sabha gi MP su ori ba ko gi ningthau sana jaw ba semba sana ko nungda ko gi manipur gi high profile ko gi manipur police gi IGP John 1 gi tempting versing a chathaki ba thawong adubu yaning da ba phongdok tuna ko gi PR government asigi mathak sida ko gi IGP mathak ka chapcha ba action lokhat ka da bani haina utra sanglen amadi sana ko nunggi ko gi maikai dagi manipur governor da ai ba chero ma supisan ki bagi dai reuza samdang to zakar mana phongdok sigumba अखोगी पॉपुलर गवर्नमेंट लेट्रिंग की मरक्ता PR की मरक्ता थोप मिसअंडरस्टैंडिंग अदुगा ब्यूरोक्रेसी की होइबा अखोइना नुंगाइतबा हाइबा तारे अदुगा सिगुम्बा मयाम थोपसी मसिनी अखोइदा याम नुंगाइत्रिबसे MP सना जाउबा को ऑनरेबल MP की कैंपस मनुंगदा करिगुम्बा सेंसन ग्रे हाइबगी चार्ज अदुगा इरांग तौई हाइबना सिंगबा चार्ज पुलिस की माइकैदगी थंबसु ताई अदुगा अमुकसु पुलिस की ऑनरेबल MP की मागी सिक्योरिटी पर्सनल सिंगा निंगाई संगदानबगी वासु ताई मदुदनी काहेन मथबक तौरिनी हाइबसे हाई मतंग सि यामना ला कसु लुबो पोट नति करिगुम्बा खरा मीदु सेंसन ग्रे नत्रका लैग्रे न हाइरा फाउबदा कैंपस मनुंगदगी दि इरांग लु तौरोय हाइबने अदुइ तारकदी कमाने दिल तौबदगी हाइबदा मागी प्रोसीजर aina sangi mafam ji kanagino kadaidano aduga kari kanoda hariba mising adu wari sanaba natraga madu aikoina phaba punba tawragasu agi niti niyom ama laigani magi ayaba lowba khotpa gaina adugumbado aduga hojingna amuk mayamgi manipur gi history lakpa matam sida yamdrabada ningthau humdra ki kana suthang oina laiba adugumba aikoi culture gi oina ko merger agreement gi matung ina su head oina laibagi magi status ama laibagi mathakta hojikti MP ama indian kanogi parliament lairiba posak amani ana sigumba si thawa sadaba thawoidaba kano mayam si masi kanoni yam section gadabani uniform gumba seliba posak singna ko maramaduna sigumba thoka mayam sina aikoi gi tungda haurakadoriba mayam sing sida pau piri bani youth sing da pau piri bani aduna sigumba se khudung ilalloidongni civilize bagi nature natte lidin ko aduna masigi justification ama adum lakane na lowi aduga hariba akuna sacred place ni ga miyam ga sengom pham ni ga na longnariba aduna sigumba si tanaba yamna ningthi janari ga tawrakanda asumba justice puthokadabani aduna sigumba mayam si sangai festival si tawbudagi tholakpa pot ngatani matam sadi haibado madugi oiba matam sadabi poto haudringai dagi hauna thokpagi wathokni masi matam chana dil kaudabani namfuda pressure da tawiyawna tawbangam bagi matang amakak period amaji khudong chaba panglo lowroidabani PR habase kaisu sang leibi yaroidaba pot amani aduna hena makoi amuksu victim oirapa yabai tanja su dum lei yani mamang da ministry gi waron sing thamgre manipur di hairiba mayam sing ban popular government la ka da minister gi nature bu oiro leitra ka da oiro bureaucracy gi nature bu oiro we are not satisfied at all some model oiba ama ani khaki kano di ekhoina ui adobu majority of the administrators ko bureaucratic community and then servants ko government servants siki mayam gi kano se masi kitang akoi da pen da ba adum leire semtok ningi makata na tho aningde aduga thokri report khuding maksu tho aningde haiba apin di tawra lotion masu pamde ari mo wathok ama tho odi wathok tu gi waroisin duga sana ba ligen yoiba ain yoiba magi phangam thokpa land of laws ni na ko adugi kano lotion bam nai kana sairak phangbagi satna bisu laigadabani not to just let to happen it again in future ko mai thamge oza mathang asna ko gi security force ki thawong yaning de ngasi miyam hupna wakat mi fam chathaduna sangai festival gi mayokta lemina si kokomi state asida hodi thokliba charang na bamarakta governor na luchingba
administration gi sangai festival pangthoknaba thorang toriba sigi mayokta coordinating committee on manipur integrity na idp sing amasung miyanga loinana hafta kangjibunda changsingkiba khongjang aduda security force na ehenba sakti sisina kiba thawong adubu yaningdaba phongdokpaga loinana hai miyam hupna laklib november khongjang junction minasi haina kokomi convener kuraizam athobana cherolamana hairi azamasi mangarang kogi security force na chathakiba thawong kogi tear gas kapadana tana lathi charge okibagi bu kogi video ure loina moza samatang su kamaina phongdope aduni mamangi satharaka poni kokomi adum yamna powerful loina lairiba civil society organization amani amuko lairi ko mayam singsigi marakta handaki oima sangai festival ki dil tawji kokomi na tawre aduga masi matang chadi haina miyam da awareness pire sakada matam sana appeal tawre akoi gi nainari ba akoi side tegi masiguma mayam pamdaba thodoki thoktana ba haiduna yamna nganna hariba singchu wari sana waibagi apin tawre mai punamak adu akoi thawa sadabadagi hauji oiriba phim si oirakpani aduna tawhoidaba thabakni miyam si paksana ngasi maksu khabar gi ayamba space mayam sing asi sangai si yaningdabana thok akoi tawgunu haibagi kenu ngatani adugi mathakta thadau np pawboda ngasi press no thopa ure haibadi miyam gi damaka tawa festival ase masi yamna maru oiba kana akoi miyamna yaba mo oigadabani hau tongna haujikti masidaida amok hatana akoi force tawrabanina masigi sokopan ba bhawba de phajing phosin ba yawrabanina miyamgi khoisauna bu henkal akanda sangai festival tawo matamda yamna ingna tapna shanti oina tawbudumo akoi gi yararoi maram aduna haujikso athuba matamda masigi pose makhatana akoi pamdaba thokdok thoktana bagidamakta wari watai sabagi potse consent akoi government ke maiki de yam thuna akoi lobudabani aduga andaki matang simadi government su miyamgi power sina yadi haibasu khangan bagi tanja dudi adusu boy aduna yaragadi hojik leiriba idp gi issues ing hairo aduga kana settlement tawdabagi makhoi lairiba mayam aduga manipur gi territory integrity gi wafamda akoina sayet naba samam naba lairiba hariba mayam singa sida manipur amatang akoina apin ta honing madi athu matamda peace pork ke haiba taragadi manipur miyam gi apun banako apik pa section kharana makoi gi oiba apamba separate administration or union territory gi demand maram sadana tawrena khallagasu miyam gi apun bagi di kaiba yadaba kaiba su thugai su ngamloidaba manipur gi territory integrity di oibanina akoi gi miyengda akoi gi manipur so under the constitution of india da lairena khallagadi manipur gumba akoi 1947 gi manipur state constitution ek ki makhada ka lakhiba aduga madugi matungda akoina merger agreement kaina tawraga tawgi madugi provision makhada lakhiba na so something different from other states ko form to state na ti hanjan hari sini akoi di re-establish tawba pot amani constitution makhada tawri harabani na understanding the unique history of manipur gi wariba asang ba history je khanga kanda aikoina miyam gi maraktagi aikoina article 3 je manipur satna ba yaroi haibasi ya haigadongni gaina article 371 c gi close yauri ba ko one to the yauri pot myam se amasi amend tawgadabani ke na haiga mayam singa se masi hana piro fazana masidida su miyam na su sigum se khare henna takshan ningi sigum se na thaira thamakanda palauda lawbagi mawong su mali aduna tasengna masigi posi aikona akhoi phangagadi ati article 3 manipur da satnaroi haiba pot amakhak yauragadi akoina samna harabida hoji separatist taliba kholiba mayam singa si oiroi dawni moi sangjal luba kawbani sana jawbna haibido kaithen karuramni na maroi mapang na pi singang kharadi leirakta yaroi haibido kharadi pi de yaroi adu moi ki saukhatna ba tongan thon ba kano ki health sector da oiro education sector da oiro imphal da gi bu hena saukhat hanba akhui loina ba gi yai haibani da tawbudadi manipur gi apun ba gi saktan territory di kai bi yaroi haibani sigi wakhalon mayam se laikhai ta dringai dani hoji ki sangai festival gi makumai harau mayam sinjal laga sigum ba se namfu da tawrakanda aron bi agenda mayam laibududani thoise aduna hojik adum kokomi gumana changchalapda natana atopa lu mayam su masida support tawba oirakli ko mayam na
ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯃꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝ ꯈꯔꯁꯨ ꯑꯃꯨꯛ ꯊꯣꯛꯍꯜꯂꯀꯥꯟꯗ ꯁ꯭ꯇꯣꯜ ꯐꯝꯍꯜꯂꯀꯥꯟꯗ ꯑꯗꯒꯤ ꯅꯦꯛꯑꯀꯥꯟꯗ ꯃꯁꯤ ꯌꯦꯡꯍꯜꯂꯀꯥꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯟ ꯁꯣ ꯇꯧꯔꯀꯥꯟꯗ ꯑꯃ ꯇꯧꯔꯀꯥꯟꯗ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇꯁꯨ ꯑꯃꯨꯛ ꯃꯁꯤꯒꯤ ꯃꯨꯛꯅꯕ ꯊꯣꯛꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯁꯦꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯅꯕꯒꯤ ꯁꯃꯥꯖꯁꯤ ꯃꯥꯏ ꯄꯥꯛꯇ ꯌꯥꯗꯕꯅꯤꯅ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯂꯩ ꯂꯥꯡꯂꯤꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯅꯦꯕ ꯁꯉꯥꯏꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦꯀꯣ ꯀꯥꯏꯅ ꯃꯥꯒꯤ ꯂꯩꯕ ꯗꯥꯏꯔꯦꯛꯇꯔ ꯅꯨꯡꯗꯔ ꯑꯣꯐꯤꯁ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯤꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯄꯤꯔꯝꯕꯅꯦꯕꯀꯣ ꯍꯣꯜꯂꯛꯑꯅꯦꯕ ꯍꯣꯜꯂꯒ ꯃꯁꯤ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯇꯧꯅꯕ ꯂꯣꯟꯗ ꯅꯥꯀꯜ ꯑꯃꯗꯅ ꯃꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯗꯨꯃꯛ ꯁꯉꯥꯏ ꯁꯤꯟꯕꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯉꯟꯅ ꯃꯁꯨ ꯑꯩꯈꯣꯏ ꯁꯖꯦꯁꯟ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯊꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯖꯤ ꯃꯤꯌꯥꯝ ꯈꯪꯖꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯆꯦꯠ ꯇꯧꯔꯒ ꯁꯣꯟꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯅ ꯁꯣꯟꯊꯍꯜꯂꯤ ꯍꯥꯏꯕꯗꯣ ꯃꯗꯨꯃꯛ ꯁꯦꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯉꯀꯥꯟꯗ ꯃꯤꯌꯥꯝ ꯋꯥꯈꯜ ꯈꯟꯗꯁꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯁꯉꯥꯏꯁꯤꯃꯗꯤ ꯇꯧꯗꯕꯅ ꯐꯔꯦꯀꯣ ꯁ꯭ꯋꯥꯏ ꯁꯨꯝ ꯁꯔꯨꯛ ꯂꯩꯊꯣꯛꯈꯤꯕꯅ ꯈꯔ ꯐꯒꯅꯤ ꯈꯜꯂꯤꯀꯣ ꯑꯣꯖꯥ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯤꯁ ꯁꯣꯁꯤꯌꯦꯜ ꯍꯥꯔꯃꯣꯅꯤ ꯑꯃꯁꯨꯡ ꯁꯤꯚꯤꯂꯥꯏꯖꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯂꯩꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯣꯍꯟ ꯚꯒꯋꯠ ꯑꯣꯖꯥ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ RSSꯀꯤ ꯆꯤꯐ ꯃꯣꯍꯟ ꯚꯒꯋꯠ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯔꯥꯡ ꯁ꯭ꯇꯦꯠꯁꯦ ꯊꯨꯡꯅꯔꯦ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯆꯥꯎꯈꯠꯄ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯁꯦꯡꯅ ꯍꯣꯠꯅꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯥꯛꯂꯤꯕ ꯋꯥꯍꯪꯁꯤ ꯑꯣꯖꯥ ꯁꯥꯏ ꯐꯣꯟꯁꯦ ꯑꯣꯖꯥ ꯀꯔꯝꯍꯥꯏꯅ ꯊꯝꯍꯟꯅꯤꯡꯉꯤ Mohan Bhagat, chief of the RSS Rashtriya Swayamsevak RSS India gi oina Hindu tagi achauba Hindu gi leibak ni haribani India se ko madugi oiriba wakhalon magi culture magi history magi education magi heritage mayam si Hindu ngaptani na khalakanda semkolapa adu malupki sipni mamangda yamna phajaba magi statement laiki manipurda mitop changchil lakpana hariba issue ji thokpani mitop leheloidabani haiba mahaki kano comment yamna nganna koi issue ji horko matamda abai haigiba lai hadaksu mahakna ꯂꯥꯛꯇꯅ ꯃꯊꯪ ꯉꯔꯥꯡꯗꯒꯤ ꯀꯣ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯁ꯭ꯄꯤꯆꯁꯤꯡ ꯑꯁꯤꯗ ꯑꯗꯨꯝ ꯐꯖꯕ ꯌꯥꯎꯏ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯩꯅꯕꯗ ꯍꯤꯟꯗꯨꯒꯤ ꯑꯗꯨꯝꯕ ꯌꯨꯅꯤꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯔꯤꯁꯔꯖꯦꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯤꯟꯗꯨꯇ ꯚꯥꯔꯠ ꯃꯇꯥ ꯅꯤꯡꯕ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯃꯤꯌꯥꯝꯒꯤ ꯀꯝꯃꯨꯅꯤꯇꯤ ꯐꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯀꯜꯆꯔꯦꯜ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯄꯨꯝꯅꯃꯛꯁꯦ ꯍꯤꯟꯗꯨꯒꯤ ꯀꯩꯅꯣꯅꯤ ꯍꯤꯟꯗꯨꯁꯤ ꯙꯔꯃ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯋꯦ ꯑꯣꯐ ꯂꯤꯚꯤꯡꯅꯤ ꯀꯥꯏꯅ ꯄꯨꯊꯣꯛꯑꯒ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯐꯖꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯗꯨꯝ ꯌꯥꯅꯤꯡꯉꯤ ꯇꯧꯕꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯅꯤꯡꯉꯤꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯔꯤꯕ ꯄ꯭ꯂꯨꯔꯤꯁꯇꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯐꯨꯔꯨꯞ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤꯕꯒꯤ ꯐꯦꯠ ꯊꯥꯖꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝꯗꯤ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯑꯗꯨꯅ ꯑꯃꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ Hindu masagi philosophy tu yaramgani atai dharma khudimaki philosophy tu yarami magi thajabada yumpham moiraga inkhallaga amana amabudi sokna roidabani namhan roidabani haiba wakhalon se masi he kawrakanda conflict situation masa ama manungda tasan mungna sanabagi pot amaka he ubase masi gumase thoanningde manipurda aduna haiya phajaraba hindu gi concept amada sagalaiba akabi hindu tagi adi bharat matagi oiba concept to madu akoina yetpa leite tawudadi aikoigi ipa ipu hangtaktagi than leijarakliba aikoigi oijaba chatnaron adigi nat culture ko aikoigi history mayam sing adu assimilate tawraga mangbudi yaroi haiba aikoigi su asauba ihau leiri sigumba mayam sing asi yenga kanda parigi akoina mapangi akoigi english ki rawat force kanogi akoigi soldier ga tammido aikoina
tammi ba loksali ba pot sing mayam sing asigi afabado marudo yomjal laga isasi kana mithai dona tum chini dona tum hai ba natti malem da lari ba asau ba dharma wero asau mi hairo makoina hairi ba ngang li ba mayam sing asi loksal laga ai isagi oi ba masak se adugi state so mating laina layu hai ba se masi makoi miyam na khanga da bani maramaduna ai khoina hari ba mohon ba ki khongchat asi khoi adum kan tawi taram ni ngasi su kano yauri ko akoi gi oibe issues mayam address tor ka ma mari leina ba dum hai ni ai ba yarga di akoi su yam constructive oiba pot mayama thamo bo sangi aduna ai boina piba nepo Northeast People's Organization gi mai ke dagi su adum pi ba mali na sigum mayam si pi hora kanda akoi gi di hojik lai situation sida karam bo authority aduga concern ga khoi gi areas ta sangsil la kanda apun bagi oiba masak ase ngak tuna thamba aduga magi foreign body sing sectarianism ko da yumpham oiba mayam sing adu samthok khotok tongna bagi damak kari tahogdagi haiba kan opportunity do dum lahogadabani masi phongna haiba kasu kaidi maramdi aigi lanai gi natra ka furup amagi haiba nate furup mayam gi ba manipur gi security integrity unity da yumpham moraga laiba visit sida aikoina madu opportunity da won thokpa situation ga opportunity da won thokadabani haiba wafam se smana thamge ko ozam thangsna koi ki JJ mission gi Senapati district ki wakat high court yaurakle paukhum pirak naba khangan khre Senapati district ki JM Jal Jeevan mission ningthina chalai dabagi mayokta ngasi Manipur High Court High Court ta PIL report ama thabagalona secretary PHED field inspection tawduna paukhum pirak naba court na khangan khre hairi youth rise for change Senapati ki media cell amna thador padoja koi ki JJM amasung NDA gi koi gi new development bank ki funding makha da paikat par rural water supply project ningthina chalai daba district asida public health engineering department mathau tawdaba amadi rural amadi tribal community singi phongphom thokpa thangana ba ising phangandana thambagi mayokta koi gi PIL report asi thabani tha ki bagi report am leiroja samtang si kamaina thama ani mamang dagi aso wathok singi marakta ama waijan jeevan mission gi wathok se yamna sauna soiki basu leibra hana singna basu phawi ana justification ngaina bagi tanjani tongan mai kei dagi section kaya dagi allegation la ibani particularly Senapati district si masigi matang da adum sauna wathok thokpani hoisu PIL ama la ai bani maram aduna issue si amna maru yoponi ising da langjaroi da bani ai bani ising haiba pose aduki matik ahing basi basing da yaw da ya da poni aduga aikoi ngasi sinariba ising ase aigi babana ai leigidraba ipuna idauna makhong makun mama mit chamam ising ni na hari bani mamang da supangre water can neither be created nor be destroyed single drop of water university da leiba ising gi drop ama henkalan ba amasung tahan ba ngamde na lirin hakoi adum kasikiyana ba poni adubu mioi bana mahaki oibe activities me amna environment se hongal laga saigi popi tharaga deforestation thon ba adugma mayam climate change global warming ozone layer depletion acid rain sigma mayam se thol la kanda saigi isingi mafam du hongan gibani aduna magi isingi di magi maintenance level hai bani na samudri imai wangkhalakna phazaraba island mayam thumba hore isini sigumba mayam singsi yang kanda hariba ising dumak amuk manin loina laaga akoina sinari bani ising da langjaroi da bani hai bani aina matang khida kitang kanoni importance of water amagi oiba kano reality to thamau bani ko maramaduna ising sidi aduki matik management tawbosim thamoi sengna tawgadabani maramdi isingsi yawdo matamda environment da kanamatana hingba ngamoi haibani aduna haujikti hariba sing ki mayamgi lairiba khosibo mayam sibawda nomodi aikoi pulap moisu
Manipur laiba khungang sing ase singi chingdon da laiba loinabak lairamini hariba sing ase magi khunje tapna lebian ji nemthar e haribani adu nemthar e bi maram di kaisuna te isingi isen ji sum kangthar ko makha da sathagi ba tanarak podani moina last di plane da pulak minani ising du thina hona ba da haisini aduna sigumbagi sumba mayam si yang kanda isingi awathok si akoina makha tan amuk thokpuri thokre thokri ba sing stugi oiba PIL High Court na lae masigi justification inthijana matam sa kan sana to honingi adu High Court judge masing yamna leitaba khotaba mayam sing asina koi case sahi mari manga adum sangaga leibagi aduga pungloi loira kanda sai rai tarakpa aduga case ngam mi du mutpa aduga magi asumbagi haksu phangba ngamdaba adugi po ni akhoida leiba High Court ki pose justice pudi chumna dum torokpa aduga hariba justice su sahi mangai matung da piragadi kanu karino haiba kanu ma ko kana ba phama thokta ba ko sigma mayam si yeng kanda aikoina madugi justice su adum kanu da hearing da sahi kya sakiduino haiba do maduni khwaidagi maru wari badi sigma se tawdana khona ga da bani justice delay is justice denied haribani na High Court ki judge masing hengkal ala kanda pending case lising Dari pantara hen lairi base khaidok na rakanda atu tam yam tuna justice deliver taw ko tabani haiba adu wer kanda amusu kanu miyang gi kanu si phangani ko isingi wa thok makha ta thok ta boisinu thoiba kara singsu athu bada justice legian gi oiba ma gi ba lawful kanu cha action nama lak boisinu haiba thangge ko yam nungai je oja na chimba kaya kai thok biduna news analysis bu saru ya biduna mapum fan bi ta makta oja bu haninga ri tan thagachari loina na knowledge window na sandokchari ba news analysis ngasi gidi matang solution jare mi eng tabiri ba punna mapu amku sona khuram jare Chahi khudingi miyoi lising kaya NEET exam to qualified horaga so sudna tagi miyoi khara damak government selection phangtuna MBBS tambai khodong saba phang lemhori Welcome to Uttaranchal. Welcome to Uttaranchal University.